E-PAO tabiriba khudimakpu Uitram Susmitana ayuki pau pizari ahangba maruoiba headline. Numit gi flight suspend tawkhre. Masana masabu lukmaida haptuna yoliba lamdam asigi nupi sing warak watemba hauragani haina palemna fongdokre. Rahul Gandhi ki mathakta tharakpa defamation state tawkhre. Pausanona pijari. Numit gi flight suspend tawkhre. Delhi da leba Indira Gandhi International Airport kumsi chahigi oina Delhi da pangthokadoriba Republic Day celebration ga mari lenana January 16 phaba Airport Authority of India na flying suspend tawkhre hari. Airport operator na microblogging account da airmen sing da piba advisory notice amagi matung inna ngarang dagi hauna airport asida Republic Day celebration lising ani kunmaga gi check-in thorang lokhatpo oina chayol amagi oina airport ki flight operation pumnamak lepkani. Athingba asigi matung inna airport asida numit khudingi ayuk pung 10 ga minute kun dagi numit yungba pung 12 ga minute 45 faba flight parakpa amadi taba yaroi. Masigi mathakta drone amadi atopa electronic device amata nongthakta paiba yaroi. Masigi athingba asi February ama fawa chanagani. Athingba asigi matung inna paraglider, paramotor, hang glider, microlight aircraft, hot air balloon amadi quadcopter na chingba paibada athingba thamle haina Delhi Police ki Commissioner Sanjay Arora na phongdorakli. Masana masabu lukmaida haptuna yoleba lamdam asigi nupi sing warak watemba hauragani haina palemna phongdorakli. Lamdam sida leriba nupi kaya amana nisa sizinaba hengalakpa amadi masabu lukmaida haptuna yonbagi chang hengaleriba asi thengnanaba awareness program chathaba haubaga lunana lamhen tu henba sing warak watembagi khongjang changsinba hauragani haina Progressive Alliance for Leadership Empowerment of Mothers Palemgi President Kumabam Jivan Malana phongdokre. Ngarang langgol ningthau mamang laikai dat loop asigi office ta pangthokpa paugi mifam amada Jivan Malana hai. Hauzi leriba Manipuri gi khunai asi nongmagi lekha taba henjilakli. Loop asina thizilubada maitai nupi singna masabu lukmaida haptuna yolaga sel tanbagi chang asi hengalakli. Masina maram oiduna imung manungda kangkhong charakpa tungi mirol oiriba kayagi punsida chamam nahanba kaya pokhale. Mahakna hai nupi oibi kayana nisada laichurakpa hengalakli amadi Pongna yu ngauraga nupina lambida lamhangda chatpada ikaiba faunaraktrai. Laisabi kaya amasu natabali chatpada nachungba poknaraktrai. Pumnamak asina chaukhatpa mating leiba khunai ama oirakpagi thamongdi oiroi. Matam amada Manipuri nupi singdi akanba nupi akanba mama oikadabani haibadugi wakhalon adu ngasidi mayak chamtharakpagum tawrei. Manipuri nupi singna ngaklo oirakpa khunai asida honglakliba sing asi semdoknabagi wakhalonda loop asina nupi oibi singbo achumba lambida chanaba awareness piba horagani. Loyalam lamhen tu henba singsu warak watemba horagani hari. Rahul Gandhi gi mathakta tharakpa defamation state tawkhre. Supreme Court nangarang Congress ki luchingba Rahul Gandhi gi mathakta tharakpa defamation case amagi proceeding sing state tawkhre. Rahul Gandhi na chahi kharagi mamangda Union Home Minister Amit Shah gi mingchat thiningai oiba wafam phongdoklubagi matangda BJP gi worker amana mahaki matakta defamation case ama Supreme Court ta file tawki. Navin Jaha koba BJP gi worker amana ing 2018 da pangthokiba Lok Sabha election nga mari lenana Rahul Gandhi na Amit Shah gi mingchat thinaba wafam khara phongdoklubagi damak defamation case asi file tawrakhibani. Election nga mari lenana pangthokpa rally amada miyamda wangangba matamda Rahul Gandhi na Amit Shah bu mihatpani haina phongdokhibani. Ngarang Supreme Court ki Justice Bikramnath amadi Justice Sandeep Mehta na luchingba bench amana Jharkhand government amadi complainant aduda hiram asiga mari lenana makhoige pakum piraknaba notice issue tawkhre hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Academic career khaktada miyeng thambagi mahut angang singi talent adu khangdolaga report card grade PB basisu yamna maru oi haina Nandakumar na phongdokre.
School college sing the piriba report asi supnagi mark khaktani academic career faba khaktada miyeng thambagi mahuta angang singi yauriba talent sing adu khangdolaga report kata grade piba asisu yamna maru oi haina education S ki director L Nandakumar na phongdorakli NCERT ki senthang makhanda bosem na siduna holistic progress card secondary stage and standardization of question paper template habi hiramda numit mangani chathagadaba workshop ama ngarang North AOC da leba Imphal Hotel gi sangai hall da hodokhrei Parak NCERT na paikhalapa workshop asigi athoiba mitungi warolda L Nandakumar na hai exam gi mark khakta natana angang amagi ability khudimak 360 degree da analyze toraga pigedaba HPC asi institute khudimak na ningthina naina biu Lairik khakta natana tongan ba hiramda haithoi singthoiba angang shingi lambi ama HPC asina soidana pirakani National Education Policy NEP 2020 na HPC da miyeng thamli mahakna hai haujiki system asina class 10 amadi 12 da mark fanglaga laithokpa yadrei mark yamlabasu common university entrance test quet asida maram oiraga mahiroi amana pamliba college aduda hekta tamba fangloi maram aduna oja singnasu Squad ki maramda angang singda awareness pibada natana question paper karam haina set tawribano angang sing karam na evaluate tawgani haibasida miyeng thamlakpa mathau tari hiramasigi matangda su bosem amadi kosem gi thomi singda quad ki expert sing kauduna akhanaba training pinaba honarogani Leinana state asigi oina NAP 2020 ki gap amata leite track amada adumak chumna chali haina mahana makhatana phongdokhi Thoram aduda Bosem gi secretary S Zitelal Sharma amadi Bosem gi controller A Thoisu Saruyaki Leinana Parak NCERT gi mihut anina resource person oina wangangki Kukizo militant singa political dialogue chathabana tangdu leitaba purakpa ngamloi haina Mahesor Thonawjam na phongdokhrei Terrorist ki thawong chathariba Kukizo militant singa political dialogue chathabana kaidongnungda tangdu leitaba Manipur purakpa ngamloi haiba warol yawba point taruk yawba memorandum ama RPI Athwale gi National Secretary Mahesor Thonawjam na Governor Ajay Kumar Bhalla da pisingkrei Ngarang ayuk RPI Athwale gi National Secretary su oriba Mahesor Thonawjam na luchingduna State Unit ki mihut singal loinana Governor da point taruk yawba memorandum pisiluraba matung pawmishinga unaba amada Mahesor Thonawjam na phongdokhibada Kukizo militant sing asi khudakta wachal laknabagi damak military track down tawba ani subada All Manipur Hill Area Land Execution of Chief Right 1967 asi sumuthatpa ahum subada nauna changsilakhiba illegal immigrants sing da piriba scheduled tribe ki khudong chaba sing kakthatkiba mari subada Kuki militant sing na Government of India amasung state government ka chathariba suspension of operation gi tripartite talk asi abrogate tawba manga subada mamangda Government of India amasung yumlonariba Myanmar lebak aniga leinaramba yanaba free movement regime FMR atubada tawbiu Taruk subada amadi aroibada 1951 da best year oiduna Manipurda National Register of Citizens implementation tawbiu haina memorandum aduda pali haiki Jammu and Kashmir da layong khangdaba Leinana miyoi tara taruk lekhidrei Jammu amasung Kashmir gi Rajouri district ki manung chanalaiba Wadal khungangda laiwong khangdaba Leina sandorakpadagi miyoi tara taruk lekhidabaga loinana miyoi kunthra nipan aruba phibamda laikanari hari Official gi paw amangi matung inna hai Rajouri district ta miyoi tara taruk lekhidaba asiga mari Leinana chap chaba laiwong state ki health department na kana khangdoknaba honari hari Hauzik phawbagi oinadi layong asi khamangamdri Anaba singdagi lauba sample sing Chandigarh National Institute of Virology amadi National Center for Disease Control singda PGIMER test tonaba thakre hari Haukiba numit kharani gi mamangda Wadal khungangdagi nupi ama Government Medical College ta pukhalaki adubu mahak laikanaba ngamdana lekhide hari layong asi chapchana khangba ngamdabana lenga ke authorities singna chesing thorang kaya lakhali Rajouri District Administration Health Department amadi Police ka khusamnaduna Rajouri gi mafam kayada cheksin thorang sing lokhatpa haukrei Mari Lenaba Department singda layong asi thigatpa matamda Wadal khungangdagi imung ahumgi miyoi sing amadi mari mata singda nabagi mawong thengdarkhibani hari Makhatana misi mina thoktanaba medical team singna mafam kayada chatuna cheksin thorang sing lokhatpa haukrei Leina asigi laiwong numit nipandagi na tarani phawagi manungda khangba ngamlagani haina expert singna phongdorakli hauzi laikanariba miyoi singda lenga ki marketagi pangba yaba mateng pangli officer singna yumthong kudingda changduna surveillance ki thabak chathari
ICMR-ꯒꯤ ꯇꯤꯝꯁꯤꯡꯅ ꯁꯦꯝꯄꯜ ꯀꯂꯦꯛꯁꯟ ꯂꯧꯗꯨꯅ ꯂꯦꯕꯣꯔꯦꯇꯣꯔꯤꯗ ꯄꯨꯡ 24 ꯆꯨꯞꯅ ꯂꯥꯏꯑꯣꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯇꯦꯁ ꯃꯈꯜ ꯀꯌꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯥꯏꯑꯣꯡ ꯑꯁꯤ ꯊꯨꯅ ꯈꯪꯗꯣꯛꯇꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯑꯣꯡ ꯑꯁꯤ ꯏꯃꯨꯡ 3 ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯛꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯛꯇ ꯅꯥꯕ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯍꯧꯖꯤꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯇꯔꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯀꯣꯔꯁ ꯀꯌꯥ ꯇꯝꯕ ꯌꯥꯍꯜꯂꯛꯈꯤꯕꯁꯤꯅ ꯔꯤꯁꯔꯆ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯕꯤꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MUꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ꯫ NEP 2020ꯒꯤ ꯃꯈꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯁꯨꯡ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯀꯣꯔꯁꯁꯤꯡꯗ ꯏꯟꯇꯔꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯀꯣꯔꯁ ꯀꯌꯥ ꯇꯝꯕ ꯌꯥꯍꯜꯂꯛꯂꯤꯕ ꯑꯁꯤꯅ ꯑꯍꯦꯟꯕ ꯔꯤꯁꯔꯆ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯂꯒꯅꯤ꯫ ꯑꯦꯀꯥꯗꯦꯃꯤꯛ ꯔꯥꯏꯇꯤꯡ, ꯔꯤꯁꯣꯔꯁ ꯑꯦꯟড ꯄꯕ꯭ꯂꯤꯀꯦꯁꯟ ꯍꯥꯏꯕ ꯍꯤꯔꯝꯗ MUꯒꯤ ꯔꯤꯁꯔꯆ ꯑꯦꯟড ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯜ ꯑꯃꯁꯨꯡ ꯃꯤꯁꯟ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯆꯌꯣꯜ ꯑꯃ ꯆꯠꯊꯒꯗꯕ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MUꯒꯤ VC ꯀꯣꯔꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ NEP 2020 ꯂꯥꯛꯄꯗꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ꯫ UG ꯑꯃꯁꯨꯡ PG ꯀꯣꯔꯁꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯟꯇꯔꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯀꯣꯔꯁ ꯀꯌꯥ ꯇꯝꯕ ꯌꯥꯍꯜꯂꯦ꯫ ꯃꯁꯤꯅ ꯑꯍꯦꯟꯕ ꯔꯤꯁꯔꯆ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ MUꯒꯤ ꯔꯤꯁꯔꯆ ꯑꯦꯟড ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯜꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ CH ꯏꯕꯣꯍꯜ ꯃꯩꯇꯩꯅ ꯍꯥꯏ ꯑꯅꯧꯕ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯔꯤꯁꯔꯆ ꯇꯧꯕ ꯌꯥꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ NEP 2020ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯦꯟꯕ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡ ꯊꯥꯅ ꯁꯔꯨꯛ ꯌꯥꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ꯫ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔ 14ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯂꯨꯡꯐꯝ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯈꯨꯟ ꯉꯥꯛꯄ ꯅꯍꯥ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ 3ꯅ ꯐꯥꯖꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯥꯕꯤꯁꯤꯡ ꯇꯥꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯥꯡꯒ ꯊꯣꯡꯈꯣꯡꯗ ꯑꯣꯜ ꯊꯥꯡꯒ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯈꯨꯟ ꯉꯥꯛꯄ ꯍꯥꯠꯄ ꯑꯃꯗꯤ ꯐꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯩꯇꯩꯗ ꯊꯧꯅꯥ ꯐꯕꯒꯨꯝ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯊꯧꯅꯥ ꯐꯕꯤꯌꯨ꯫ ꯁꯂꯨꯡꯐꯝꯒꯤ ꯃꯤꯍꯥꯠ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯞꯁꯄꯥ 1958 ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯨꯃꯤꯠ 40ꯅꯤꯒꯤ ꯐ꯭ꯂꯥꯏꯠ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯄꯂꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ ꯊꯥꯔꯛꯄ ꯗꯤꯐꯦꯃꯦꯁꯟ ꯁ꯭ꯇꯦ ꯇꯧꯈ꯭ꯔꯦ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫